Manipur Kaitel Fambi Apunba Luf ke Vice President ki Thopurambi Wahengbam Inaubina Khangaudana Laikidabada Lubasina minute ani tumina leptuna awa fongdokre. Manipur Kaitel Fambi Apunba Luf na sinduna ngase Kwaramban Pawaibi Ma Kaitel da pangthokiba awaba fongdokpagi thawramaduda Lubasigi Secretary Y Ibe Yaiman Hai Wede Laimarol Maira Paibi Apunba Manipur gi makhada laiba Manipur Kaitel Fambi Apunba Luf ki Vice President wina Thopurambi Ima Wahengbam Inaubina Khangaudana Laikidaba se Lubasigi men Khagtagi natana lamdamasigi oina choba mangjaba mani mahakna hinglingai matamda leibaga sige choba isu ke ada mangju thana chongthoktuna achoba thodang laurami mahakna laikidaba si lubasigi oina mention mangamlaroidaba choba ahoba ama leihoragani hanasu mahakna nungaitaba phongdokhi thodok ama khakta adugi nungaitaba phongdokpagi awaba mifam amani ima ase Manipur gi Achaubat ihau kaya lisang singna akhoi gi Manipur Kaitel Fambi Apunba Lupki awana kidana matam sangna ima haibada chongthorakiba macha akhoi bu khutsamna duna khut paibi duna lamjing lamtak piram duna tawkhibado khangudaba ama khakta ngarang na han laikidaba se akhoi thamoi chongna nungai jade masigi damakta mengkhat panga maroi daba akhoi gi Manipur Kaitel Fambi Apunba Manipur gi award pa ma ho duna le heuragani haibase aina ngasi gi mifam masida haijari